पाउजदे यंफम ओइबा मरु ओइबा पाउ खरा अपडेट तौजरी कोरोना वायरस न नुपीसिंगदा हेना साइथेंग पिराब्रा इबिरकपा माइफम सोमेन सिंह मतम क्या की ममांगदगी नुपा नुपी राइट मानाई हाइना लाउदुना लाक्चरबसो ngasisu adumak samas asida nupising hena sothana leibagum adumak ore mai rol dagi chanaduna lakraba haujiksu makhatara adumak chathaduna lakliba nubina tawba thabak sing nupa sing tawbada khunai asina yengleba miyeng asinasu nupising bo hanthana yenganana bagi masakam oherle imung ayam pada ngasisu junggi thabak makuk mata yang sinba samna harabada imung manunggi komnom ayam pada nupising adumak khonare nupa oi basing na panjau subani haidun junggi Waisit lamseng amadi thong thakpagi thabak punamak nupisingda inthokle masi imung loina makidi nate aduba khunai asigi imung ayambadadi sanabi asi lairi makhatana su laihigane COVID-19 pandemic asina maram oraga total curfew thamgebadagi nupasingdi mathau yana komlak sanglakpana mayum da tawpam khanglak tabadagi masi masidami uroidaba mafam singda mai kabanisa sinaba amadi juar sanabagi sang hengalagle Jungi awat apa mensanana bu khona pada amati masa singbo senana bu khona pada mama oibik kyade mathoi aduki matik wanare masa singge damak wazabasi mama oibik singna khara henbugum adumak uri ai be isadasu mama oibik kyana masa singbo senana bada khona bada wazariba sing aduki maramda adumak paudam lage makoi gi masa sing adu pautak pibinana amasung private tuition lawinana ba hairage aduba masa sing asiki damak mapa oibik sing aduna dinong mata paudam lagte tasengna masa singna tawribadu khangbidra nadragna usinadribra aibadudi khangjiludre mapa oibasingna masa singi maramda khangbalirabasu madu mama oibisingda hegek thangjalli masa singi wajabase khonai asidadi mama oibisingna khara khet henbagum adumak ore inkhalakliba wakhal mapung phadriba angang singbu afaba lambida bobiba haibasida mama mapa animaki thawdang yamna chawre makoi gi khongthang khuding senatun inkhalakpa matamda ningthina sambi horabadi tungi punsida asangba mi ama oiduna mama mapa singda kok saba phagadoribane nupa oiba singna jamna toina hegek hainaganba amaka kairagade jum sida aina kari walali nasa sing asibo mama nangna senagadabane wai sing asi haidraba phawda nupa singgi wakhalda adumak leibagum tawre corona virus pangak thokna ba khonnagadra lam helaba masa singba senagadra neisan laisura ba mapuroibagi misaibo Cagadra napi oibik kyadi asoba polum awaba saithing aibadu nanglabane COVID-19 ki warak liba fimam asida school college sing asi haujik haurel gi oina hanglakpagi mami udre oza singna online da class tawriba sing asi mama mapa oiba singna kupsen chenaduna masa sing bu kharatu orbasu kanaba launada ba hona menase angang sing da tangai fadabani aduna mobile handset amma sinaraga masana tokpa adumak class jaujasanu aina thadok paside yamna chumdabani aina khalle Masinda lakadoriba mangjaba kaya mama mapa singki oiroi haiba yarakloi oza singka numit kuningi unaba phanglaktrabana mama mapa oiba singki thaudangsu hena saurakle masa singbo mama oiba sing khaktana semkadabani haibagi wakhalol aside matam asiga chunaraktrabra haina khanthaba matam yaure masigi wakhalasi thadoklasi corona virus na hangba matam phanglingai asida isa singbo angamba thakta senabiduna mapa masa aniki marakta hena rungsinaba mari ama sagananaba honauba yai matang asidadi mama oibisingga chap manaba thaudang mapa oibisingna laurase masagi honglak diba sajat amadi mapuroiba senabada yumbu rembi kya di COVID-19 dagi hena sathiraba polum amagasu thongatuna puraga chatpagum labane masigumba khunai asida nupesingna mayong jariba awabasing asi nupa oibasingna khangpam thokpane khobak namata khuba makol haude haibadu ningsingse nagalamromda Tokyo matung Paris Olympic 2024 da biang amuk thamba haure mirabai Rio Olympic da thamoi kai khibadu kokta ningsing laga mirabai chanu Tokyo Olympic sarugya ba satkibane sahi manga ki mamang mirabai Rio Olympic da clean and jerk da amuk ta pai pakna thangat pangamdana mai thiraga lake Tokyo da mirabai na Rio gi ningba kai khibadu thoktanar pa wakal amagal loinana competition da saruk yaraga mai paktuna India ki anba medal ama lawbangamke Sahi kuntaruk surabi lifter asida Tokyo da silver medal loba khaktana tana Olympic game amada weightlifting masana da anba silver medal loba sanaroi oike Kadam Malesori na kumja lising anida Sydney Olympic da bronze medal ama laukraba matong Sahi kun hena medal gi ikang thoktu da lakibadu loisenan ki National News Agency ga mai paklabi mirabai ga wari sanabada mahakna Tokyo da mai pakpa asigi da mahake coaching staff sai target Olympic podium scheme
Indian Weightlifting Federation Railway Maki Mama Mapa Amadi Mahakpo Puning Thogat Piraki Bapurama Pota Bimil Kang Bapangdole Tokyo na Mai Paklaba weightlifter Amuk Wena Hagalagliba Sararoi Singda Kari Paujel Pining Bagi Hang Bawang da Mirabaida India da weightlifting masana asi matam kuina sat kadaba sports career wenda launa de aduba Tokyo da mahana silver lobangam kiba asna hagalagliba lifter singda asa amadi piragani khalle aire Tokyo da fan jauduna competition pangthokpagi matangda mahaki paukhum piraduna fencing dagi arauba amade saugutpa phongbagi khonjel dumadi fangdre adubo India da mioi kyana million kyana saugut piri haina mahakna competition saruk yaringai phauki haire Tokyo dagi halakpada imung manungda amadi state da karamba fium tamayuk nabagi hangbada imung manunggi mioi sing ima ipa animak harauna khutna lamba phangbagum khutna tha lamba phangbagum apenba poksabadu masadasu Pawi TV da imong manung lekay gimiyo yaw na mahana Tokyo da performance pipa yang bagi saktam do maksu ure. Ngasi ki pipa masih jawruk na nabuhuan na bada haraw kumay kaya jawab fangkide imong manung kanungay na matam lienbag kaya fangkide. Hausik di mamang da fangkide ba haraw kumay amadi imong manung matam nungay na lienbag fanglagani kan bada nungay ba pawi aire. Matang da kari pandam tamli bagi ang buwang da mirabay na mahag say kuntaruk hagtangay di sana ba yaba matam yam na layre. Maramasin na hausik di Hausik dagi hauna Paris lising ani kun gamari ki siam saba amuk hauragane. Paris Olympic dadi sanagi medal amak ngaksam dayalaga yum dahalakpa pami haire. Maka tarakpa atau pepau amadana Afghan security na sathaba operation da Taliban humbu darat taret sikre kunithoy na sokan kre. Afghan security force na hauki bapung kun mari asda Afghanistan ki Helmand da no thak amadi kangpal animakta. Landabada Taliban ki military commission ki head hum yaw na Taliban fighter humbu darat taret sikre kunithoy na Sogan kre aire. Afghan Defense Minister ki wangangloi forward amena lebab ko ponumita lauthok pada. Helmand Province ki konung Laskar Gah ki akoi bida sathaba operation da Taliban humpudara taret halaga konithoi sogan ki bane. Haujik chu operation makhatana sathari aire lebak asidagi US lanmi lauthokraba matung Afghan force amadi Taliban ani ki marakta mafung kyada akan ba kuthokna dun lakhi bane. Haukiba sahel ama asida Takhar jawna district kya amasu Taliban singna loksin duna makoi ki control makada thamkrabane auze Afghanistan ki district sani kun gahum doi Taliban ki makuda takhiba galoinana provincial capital kunthra kamari ke manungda taraga tariti Taliban ki makuda takhibi yabagi akiba leire amaromda lebak asege Herat province da bom pokhabi ki thodok amada misam hom siraga tharana asoka pannangkhre security ki matungina misam pubapas amada target tawraga bom pokhai lakpada napi yawna misam hom siraga tarana asoka pannangkhibane Hausuk bhabagi wena kanaguba group ambatana bom pakai andra misam mahatpa amade sogan kiba thodok asigi claim tawra palaitre Helmand province ki anisuba capital Herat amadi Laskar Gah da Afghan National Force amadi Taliban singi marakta khutthokna ba numit tarit ni surakle Editors Guild na Pegasus wathok SIT semdun thijanana ba wakat khre Editors Guild of India na Supreme Court Special Investigation Team ama semlaga journalist singi mathakta Pegasus spyware sinaraga Surveillance athagi haribasi thijanana ba Supreme Court wakat kre gelgi baigedagi lebaki khwaidagi wampa court asida wakat khibada lebak asigi journalist singi mathakta Israel gi NSO farm na saba spyware Pegasus naraga lenga ki maigedagi arol athuk khangthokna ba honake haibasi asum chumta lebak miyam khangan bangamna ba SIT semlaga thijinan biu journalist gi oinadi lenga na tawriba thabak thorum sing miyam da asum chumda khangana ba honabada Maikai khuding makki I pau phawna da bayate masina miyam da asumba pau khangan bangam ga doribane adu handak legak na tawriba thabak asidi constitution na piba freedom of press du khokauna ba thongne lenga khasina makhoi gi mayukta wangang ba makhoina tawba thabak asoiba yawba puthokta ngang ba jahantana ba kihan ba madi masin bina bu khonarpa asidi asumba khongtang nate maramasina wathok koriba Pegasus spy where gi thodok asi tasengna journalism gi mathakta sathaki aibadu khangdok ba yamna maktang hai fate aire Hui hal ubagi damak German tourist police na fakre. Croatia da lam koiba lakiba German tourist amana mahaka loina rakiba. Hui ama nungthang na thomda na hatke amade police station da sanchilaktuna amanga ta thoan ke abagi maralda. Croatia police na phajan kre aire. Thaudoga siga mari dena na police gi wangang loi amana phangdo kibada. Rezeka port ki awang thongba sarukta German tourist aduna mahake hui ado. Makokta nungthang na thomda na hatke bane. Masagi sahi jangkai matoi rom suraba tourist aduna thaudoga do. Sathakiba matamta mahak yu ngauke. Madugi matung police na bahagwa patun police station na purake. Madudaju tourist aduna police station aduki pot jay khara amang ata thoan ki aire. Para ba tourist adugi matakta Croatia police na sahat pa amadi tamthin watpagi case ama registered tawkhre so aire. Belarus activist mangkhra matung Ukraine da thauri yalaga halamle.
Belarusian activist ama mangkraba matung Ukraine gi konung cave ta leiba park amada thauri yalaga halamle. Ukraine police ki maike dege misi asik mari lena mihat pagi case pandu na thigat pahaure aire. Laikidraba siso kauba BOC Belarus ta mute minai chathabadagi khangba ngamdaduna. Selak pasing wating pangba Ukraine da pesto ba Belarus house kilusing ba amona thabak tawbane. NGO is na Belarus ta lenga kimbayuk ta lawrupa miyo kya lenga na miyot minay sa tapatagi. Nanthong na ba Ukraine da siya lakas ang sa pamlahen ba da chaw na mating pang tulalak libere. Maraka sida bitale si sop ning thaw kapan nabit Ukraine gi konung kev tagi mapong kang na mang kibane. Ado ka lebak pupo namit city asigi park amada thawri ya laga siton leiram bane. Mana siton leiram liba mapong ka activist asigi lefong ka yam na lap na banate. Police na misi asi masa matom da sijaba nati aina thajaba loina hatok lambani haina thajaba na thijinba aure thijinba asida kana misi asida chena bagi aiba du khangtok na ba hona kani amade ain goiba thabak lakhot kani aire police na han boina thijinba da Belarus activist asi ning thauka ba ki euto working to ki badagi thiba khangtan le rakhi bane activist asi mayumda halakta badagi mobile phone da contact tawna ba hona bada phangbangam ki de leihidraba sijok ki marup singna haibada namit khani gi mamang da ki makoina satok sasin tawbada masa khang daba miyo kirana innabagi saum phangbang ngamke aire ningsing baja badi Belarus ki lusing ba Alexander Lucas Henko na lenga ki mehukta khongjang sangsin ba miyo singi madapta ut naitun lenga ki mehukta dissident to kan ba khutta tun lakle mamang sei da pangthok ki ba mikal da mai pak ki badu namthak tawraga mai pak pani aina nongsuk leibak singna maral silbane mikal da ba janing da ba fungduna khongjang sangsin ba kiya tam thiba mong da namthake Tawang adu dagi Belarus taduk laga Ukraine, Poland abadi Lithuania da siendun acang japam lau duna lahiri bane. Nengsing baya badi Tokyo Olympic da saruk yaba Belarusian athlete Kristina Semanoskia bu maki National Federation zaitun uwangang lo bagi namdana Olympic Games asida ki withdraw tohan ba asina. Belarusia da lega ana dissident sing matau karana nam tabaki aibadu mayak sing natagle. Athlete asina Tokyo da bahag Belarusia da amuk hanba matam da jail da thamdin gatra aibagi chingna ba leire phong khrabane mamang da Belarusian lusing ba Greece dagi Lithuania tamna parpa ben air fighter thadok tuna talaga maduda yarukpa dissident ado phakebane Tigray amasung Sudan gi taina ba saruk da leiba turel da asi bhaksang kya thengna kre Ethiopia gi Tigray amasung Sudan gi taina ba saruk da leiba turel amaki torban da ngasi asiba miyobegi aksang kontra rom thengna kre aina Ethiopian refugee ani amasung Sudanese Marine Fangdorakle. Setit Turil gi Kongpan da asi bahaksang kaya leram kiba. Adu kamari lainan Ethiopian lenga ke wangang loy amada fangdok kiba da. Asi bahaksang sing adu da nomay na pan bagi da pang kaya laiba ure. Masa na maram uraga hari ba miyo sing adu kana kumba kulay pa ba miyo sing na fara ba matung nomay na kapto na halaga. Turil da thadara kibo aramba yay mamang sayo lasu Turil asi ki Sudan da laiba saruk da asi bahaksang tara theng na bagi tawdok su tokre. Asi bahaksang sing adu masa kangdok na bagi da magtamari lain na ba sinatizin bahaw kre. Asi ba sing adu Tigray da thakra gi mamang Ethiopian government force amadi Tigray People's Liberation Front ani ki manakta akan ba maung da khotok na kiba aduda Tigray da gi Sudan da sensen kiba music oram ba yai aina wangang loi asina bakata na phongdor kiba ka loinana asi baksang sing thiba ki thabak chathari aire Tata DI amaga auto amaga mamai jasina bada ambasire mari sokle Jarbuk police station ki manung chanba thawbal dagi Jarbuk ta ba lambi paring ki wangkem kaithil maya tanga se Tata DI amaga Bajaj auto amaga mamai onsen datu mai hoba makai yasina bada Bajaj auto adu da tonglak pa miyoy ama thawdok thawpam adumak da lai khitre auto adu ki driver jauna atopa miyoy marina asok apan nangkhre aire thawdok adu ki matang da police dagi phangba pauna hai lai khitraba miyoy adu ki maming MD taifali sahi yangkai apokpa lai khitraba saukot ali kawi ngarkian awang lai kai dagine pawasina bakatan hai Tata DI MN05 MN05C1830 aduna thawal lomdagi lakpani aduga Bajaj auto MN01Y9209 aduna mayungna balambi romdagi lakpani aire soklaba sing adu makhata ba laying gi damak Zenems hospital da pokat kre thawdok adu gi matang da Jarpok police station ke sambalo khalaka thawa yaugdraba haksang adu postmortem gi damak Zenems ki medical sing da thamkhre aire Assam ki boxer Borgo Henna medal amalokduna Bharat ki medal masing ahom son kre Yamna singthaningai oiba amata lepak kasigi oina Olympic da North East ki saruk yariba Manipur ki athlete weightlifter Mirabai Chanu lepak kasigi oina Olympic da han balupa ki medal lodana mingchat pura khraba tungda ngasiso awang nongpok state singge marung dagi Olympic asina represent toriba Assam ge
Sangnaraba boxer Lablina Borko Henna Kezi Umboga Mapange Kangluki Welder Group the Senjang medal Fangtuna Lebak Asake medal Masing Hengadanduna Home Swan Gre Maki Mamang the badminton Ginupiki single the PV Sinduna Sanjang medal Laukrabatunda Pangangasi Senjang medal Ambagalautana Bharat Kiwana medal Home Swan Givane Nagalamurum the Sem Minister N Biren Prime Minister Narendra Modi Pung Amarum Unaduna Jiktana Wari Sanagre Manipur Santi Tamna Bamadi Chokot Pamai Kerum the Purana Bagidama Akanaba Miang Changlagani Prime Minister Housing Delhi the Lady Manipurgi Sem Minister N Biren Gingasi Ayupung Taramatoi Minute Tara Mangarup Tapumatam the Bharatki Prime Minister Narendra Modi ki New Delhi ki Saben Lokalyan Mark the Lipa Office the Unagre Unabadu the Pung Amarum Yamna Chiktana Sem Minister Amasung Prime Minister Gori Sanagre Warisan about the Prime Minister Narendra Modi na Manipur Santi Tamna Amadi Sakot Pa Mikerum the Purokna Bagidama Akanaba Miang Changlakani Anaso Sem Minister ki Mafum the Pondokre Aire Delhi dagi Pangbu Pauki Matungi na Sem Minister na Prime Minister Unadun Warisanaba Adu the Prime Minister na Sem Minister Bo Harau Temna okay Manipur BJP Nulusing Ba Langak Sahi Mari Makarum Lerapa Asida BJP ki Pivam Pagalakiba Loina Manipur ki Law and Order Ningtina Tampangam Bakiba Manipur ki Singtam Adibaki Miyamna Yaba Langak Ambo Hen Kiba Asigam the Prime Minister ki Maigay dagi Sem Minister Bo Tagat Pavong Toke Loina na Hausik Tokyo the Pangtulib Summer Olympic Games 2020 the Manipur ki Sanura Saiko Miraban weightlifting event silver medal Lautuna Bharat ke Olympic itihas the Hanwa medal Talukibagi the Prime Minister na Arautayam Papondoke Loina na Manipur Hausi Siangba Sagaliba National Sports University Atubumatam the Mapumpana Loisinduna Ababa Sanuri ke Putokna the Bahonagani Anasu Prime Minister na Sem Minister ki Papum the Pondoke Pawasina Haingasi Prime Minister Unaba Adu the Maru in Sana keep up from the 2022 gi angan basaruk tapang to kador Manipur State Assembly election asida BJP na mapung phana majority phangna bagida makta paket pajaba thabak thorum singi batangda yamna kumna khanake Sem Minister N Biren gi beke dege hojik Manipur lenga na covid laisat thengna na bakhona bada lakhali ba thabak thorang sing amade sendong gi matang da Prime Minister da marik chumna pautam ke Manipur da tongan na paikhali ba development project amade scheme sing mapung phana loisina na baki matang da su Sem Minister na Prime Minister gi mafam da mek sing na thamke Loinera project amade scheme sing atuba matam taloisina da bathaba paket kani anu su Prime Minister na phongdoke Loinera state asigi atai atop aruba issue sing matang da su khana naina ki haire Prime Minister ko unaba adu da Manipur da santi purakna da bamadi sakot pagi lambi da mangjil thana changchin pangamna da bagi da bakta Prime Minister Narendra Modi masa magi akana ba miang thamda da Manipur gi hona bikhi adu gi da Sem Minister N Biren Prime Minister Narendra Modi bo thagar pa phongdoki haire Manipur gi Chandan district na Bharat ki manung da khwaide gi singthaningai oipa district oire Niti Ayo Bharat Lenga ki National Institution for Transforming India Niti Ayo ki makada Bharat da lairiba district chama taragani thoi ki oina health and nutrition education irrigation and water resources financial inclusion skill development and basic infrastructure ki maramda singthaninga ubadaba pakatpa sangdamna bada Manipur ki Chandan district na bako koire pawasita bada hojik Delhi da lairiba Manipur ki Chief Minister na magi tutor ki khuthangda harok time ba phongdokre Niti Ayo ki makhada jun thagi oina changdamna ba asida Bharat ki oina district chama ka taragani to sarok yake masida mathakta pankriba tongan ba sakot thorang ki thabak singa si paikat pada Chandan district khwaida ki singtharinga oina thabak paikat pa district oibagi ahan pareng ta ke bane changdamna ba asida ani super rank da Jharkhand ki Sahibganj district amadi Punjab ki Firozpur na tamina ke maragasida housing ha ki mamang da phangkiba pawda Manipur da mioi chatret humpuga manga COVID-19 positive oiba thengna kre Loinera laisat asidagi mioi taramari na laikidre ngasi laikidaba makhoi taramari asi tharaga Manipur ge COVID-19 na chen khiba apun bamasing lising amaga satruk sumna taruk yaukre aroibida content sing asigi maroi ba pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yang biri ba punama pathaga sari channel asana tumda kanarabadi subscribe to be na subscribe to bi rompoloina like and share to busu kawi ganu pramapo amukana thaga sari